ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯋꯥꯏꯒꯤ ꯂꯃꯟ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯊꯋꯥꯏꯒꯤ ꯂꯃꯟ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯖꯥꯗꯨꯃꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯔꯞ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯖꯥꯗꯨꯃꯅꯤꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯆꯠꯄ ꯃꯐꯝꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯤ, "ꯅꯪꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯋꯥꯀꯤꯡ ꯆꯠꯄ ꯁꯥꯔꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯍꯦꯛ ꯆꯠꯂꯤꯕꯅꯣ? ꯊꯥꯗꯣꯏꯒꯤ ꯃꯄꯥꯅ ꯈꯪꯂꯛꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯃꯤꯋꯥ ꯇꯥꯒꯅꯤ" ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯉꯥꯡꯂꯤ ꯁꯛꯂꯤꯕꯗꯣ ꯖꯥꯗꯨꯃꯅꯤ ꯃꯅꯥꯗ ꯊꯣꯏꯅ ꯍꯥꯞꯇꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯊꯥꯗꯣꯏꯕꯨ ꯅꯣꯡꯃꯒꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯖꯔꯕꯗꯤ ꯈꯟꯗꯨꯅ꯫ ꯊꯥꯗꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯍꯥꯛ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕ ꯃꯅꯨꯡꯗ ꯍꯦꯛ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯅꯤꯡꯉꯩ ꯀꯣꯟ ꯐꯦꯡꯅꯤꯡꯉꯩꯒꯤ ꯇꯥꯟꯖꯥ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯍꯦꯛ ꯌꯦꯡꯖꯩ꯫ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯖꯥꯗꯨꯃꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯋꯥꯀꯤꯡ ꯆꯠꯄ ꯁꯥꯗꯨꯅ ꯄꯔꯞ ꯑꯁꯨꯝ ꯆꯦꯜꯂꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯃꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯧꯔꯛꯂꯤ꯫ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯂꯩꯕꯅꯤ꯫ ꯁꯣꯔꯣꯛ ꯂꯣꯝꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯖꯥꯗꯨꯃꯅꯤꯅ ꯊꯥꯗꯣꯏꯗꯣ ꯂꯥꯞꯇꯛꯅ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯅꯅꯕꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯖꯥꯗꯨꯃꯅꯤꯅ "ꯇꯥꯟꯖꯥ ꯆꯥꯅ ꯂꯥꯛꯏꯗ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯣ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯁꯥꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯆꯣꯡ ꯐꯟꯗꯨꯅ ꯊꯥꯗꯣꯏꯕꯨ ꯖꯥꯗꯨꯃꯅꯤꯅ ꯌꯦꯡꯖꯔꯤ꯫ ꯑꯗꯨꯒ ꯖꯥꯗꯨꯃꯅꯤꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯦꯡꯂꯤꯕꯁꯤꯅ ꯀꯅꯥ ꯂꯥꯛꯄꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯆꯥꯎꯔꯦꯟ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯗꯣꯔꯛꯄꯗ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯇꯧꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯈꯪꯂꯕ ꯆꯥꯎꯔꯦꯟꯅ, "ꯍꯩ ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯗꯨꯗꯩꯗꯨꯗ ꯁꯥꯖꯦꯟꯒ ꯇꯧꯔꯤꯕꯗꯨꯅ? ꯆꯣ ꯈꯨꯜꯒꯤ ꯎꯀꯨꯗꯔ ꯅꯠꯇ꯭ꯔꯒꯅ ꯂꯝꯄꯥꯛꯇꯔ ꯑꯃ ꯇꯧꯔꯨꯆꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯗꯨꯋꯥꯏꯗ ꯁꯥꯖꯦꯟ ꯇꯧꯔꯤꯕꯗꯨꯕꯣ?" ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ, "ꯈꯨꯔꯥ ꯀꯔꯤꯅꯣꯅꯦ ꯁꯥꯖꯦꯟ ꯇꯧꯕꯁꯤꯕꯨ ꯁꯣꯔꯣꯛꯀ ꯇꯧꯗꯅ ꯎꯀꯨꯗ ꯇꯧꯔꯨꯆꯣ ꯂꯝꯄꯥꯛꯀ ꯇꯧꯔꯨꯆꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯁꯥꯖꯦꯟ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯖꯒꯥ ꯑꯃ ꯍꯦꯛꯇꯗ ꯌꯥꯏ꯫ ꯀꯔꯤ ꯀꯥꯟꯗꯕꯗ ꯅꯈꯣꯏꯅ ꯂꯝꯕꯤꯗ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯈꯔ ꯍꯟꯗꯣꯛꯂꯒ ꯇꯨ ꯑꯥꯗ ꯂꯦꯡꯗꯧ ꯄꯜꯂꯤ ꯑꯃ ꯍꯧꯔꯤꯕꯁꯦ ꯑꯁ꯭ꯋꯥꯏꯗ ꯇꯧꯔꯨꯆꯣ꯫ ꯁ꯭ꯋꯥꯏꯗꯒ ꯄꯟ ꯆꯣꯡꯒꯅꯨꯀꯣ ꯏꯕꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅꯗꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯖꯥꯗꯨꯃꯅꯤꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯥꯗꯨꯃꯅꯤꯅ, "ꯉꯥꯏꯈꯣꯍꯦ, ꯑꯍꯜꯁꯤꯅ ꯉꯥꯡꯕꯕꯨ ꯃꯥꯟꯅꯔꯨꯅꯨ. ꯍꯣꯏ ꯍꯥꯏꯔꯒ ꯇꯣꯛꯑꯁꯤꯕ." "ꯍꯣꯏ ꯈꯨꯔꯥ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒ ꯇꯧꯖꯔꯔꯣꯏ. ꯍꯌꯦꯡꯈꯣꯏ ꯑꯗꯥꯏꯗ ꯇꯧꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯟ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯀꯣꯜ ꯐꯦꯡꯂꯤꯕ ꯑꯗꯣꯝꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯑꯃꯨꯛ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥꯒ ꯂꯥꯎꯅꯔꯤꯕꯗꯨ ꯊꯥꯗꯣꯏꯁꯨ ꯇꯥꯔꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯣꯜꯂꯤꯛ ꯐꯦꯡꯐꯝ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯁꯥꯖꯦꯟ ꯇꯧꯕ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯨ ꯀꯣꯜ ꯐꯦꯡꯂꯤꯕꯗꯣ ꯄꯠ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ, "ꯏꯇꯥꯎ, ꯅꯪꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯐꯣꯡꯗꯣꯛꯄ꯭ꯔꯥ ꯍꯥꯏꯔꯁꯨ ꯐꯣꯡꯗꯣꯛꯇꯦ. ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅꯁꯨ ꯅꯉꯣꯟꯗ ꯌꯥꯅꯤꯡꯕꯒꯤ ꯏꯪꯒꯤꯠ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯔꯤꯕꯅꯤ. ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯨꯅꯗꯤ ꯀꯥꯟꯅꯔꯔꯣꯏ. ꯅꯪꯀꯣ ꯌꯥꯔꯔꯣꯏ. ꯏꯇꯥꯎ, ꯑꯩꯁꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯗꯣ ꯍꯥꯏꯅꯤꯡꯂꯤꯕꯅꯤꯅꯦ." ꯑꯗꯨꯗ ꯀꯩꯗꯧꯔꯕ? "ꯑꯗꯨꯗ ꯑꯩꯅꯗꯤ ꯂꯥꯏꯔꯩꯗꯣ. ꯑꯗꯨꯗ ꯁꯨꯝ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯥꯁꯤ ꯅꯪꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ. ꯊꯥꯗꯣꯏ, ꯃꯍꯥꯛꯀꯤ ꯃꯄꯨꯛꯆꯦꯜ ꯑꯩ ꯐꯖꯅ ꯈꯪꯉꯤꯁꯦ.
asumna wari watai sanaduna sum laku matamda jadumani do ragu hoi ka thingnei jadumani amadi ragu se mahau sadiki hauna janarakti maramdi jadumani hoi ki lau adu ragu hoina namduna mullaga ukibagini jadumani na uriba lau asisu makoi ki khul adugi ina kaira kyamna khunba miyoi amagi launi hariba ina kaira khunba miyoi aduge machanupani ragu haribasina ragu hariba miyoi asina jadumani gi lawpham madu mahakna satoklaga ukibagi damak mahak kyamna sauribani matau asomna makoi anida mit khana yingnaraga par admak hanakhri numit asigi matungtagi jadumani amati thadoi nutigi unabado leple maramdi mahaki mapa saurena mafam adwaida sajen tawba yaroi haiduna saibadagini kariguma kanda makoinaga sum lakpada nong phadoka saurenaga thingnarubadi san iroi tanbagum talibani masigi matung jadumani nongma asum haukibana khul adugi lai harau matam oisilakhi lai harau ba numit tarani sugadaba numit humni surakpa aduwaida haibadi numit tarani harau gaduriba lai adugi numit humni surakpada jadumani amadi mahaki mawanaba kharaga lai harau kumadona lakli matam adu jadumani na thadoido numit nini humni lai harau fausida jagoi saba sundu thulokti mabu handak jagoi saba yaror du jala adumna wari sanari ngai tanja adum makada thadoi mahaki mamannabi kharaga loinana yamma nungaina wari watai khara saduna lakpado jadumani na uri thadoigi ningthijaraba masak amati ki mauduna lakriba nungmi ba maithong amati mamannabi singa lakpado ubata jadumani di pungau ngau haibado oikhri mahak asi kadai waida leiribano haiba kauthugo makai migi lambi mayai aduda mondrang amada tauduna leiri tanja adudana maninglomdigi gari amana yamna kanna khongli gari aduna jaka mari panba car ama oikhibana lambi adugi matairomda thodu kodabusu lambi aduna pikpanina thodu komna tei chadi aduna nga saidagi khonglibani adubu jadumani mahak thadogi wakhal amada tauduna leiringai gari horona khonglibadu atopa nakal singda khongnaba oiramale khanduna thodo hendona mabunin dupsalludri adugadi gari thoriba miyuyodo kumtharakga jadumani gi ngaksam gi fruit adu pairaga phunagi haiduna tawri gari gi mapu aduna ngasari gari horono honibasi naha khangdabra gari gi hom basal laisalibano naha gunda saribra haiduna phuge tawi matam adu da jadumani gi manaba sing chenjalalaga yare koi thokpana jarage makse mako khra nuai tabani haiduna khummi madugi matungta jadumani suroki matairomda parap sing thuki masidigi di gari ado yangna dumak thokri adumna yangna thaukiba ado jadumani amadi mahaki mamanaba sing aduna su uribani aduga haini mi usitini gaina tanara gari ji inthudana ba adumna haina dingai somda gari thaukiba miyoi adudi thadoi ki manak napna thaujingkhri arduga gari dagi masa yamna nanba miyoi ama kumtharakdaga thadoi ga kari no wari watai khara sanaki madu ubada jadumani gi mamanaba sing aduna thadoi ga khunaba nipa oiramalini paisa yam parangada mali adumna hainarakpadu tabada jadumani di mai hauduna sauri kasu oramoi mahaki khanga chanaba mamanaba oiramba yai haiduna khumi matam aruta manaba singaduna hoini amabu oiri yungutu yung kaino khudon ga su yam pinari ni mamanaba oirangani khudon pinai sinadi adumna hairakpadu ta jadumani di hena saugat nimda maithong haibadu oiraklei thadoigi banakta parpap jangchenduna nupa ado kanano haiduna hangningba pokhi adubu mahaki asago punamak phathakri asumna jadumani na mahaki asago punamak phatharaga laibunglomda parpap jangaklingai tanja adumakada ragu amati khaba makhoi singado thengnari matam aduda raguna jadumani bu ubada amit khana yingi jadumani su mamit khana yingi adumna leinari gai haujikti thadoi laibunglomda jangset lagduna mahak laigi jagoi sari tanja adumaktada ragu super prap jangchenduna thadogi manakta jagoi sakhre aduga kari no khara so hainaki madu ubada jadumani masado saunungbra loiri mahakti phayom selogdabanina lai harau baduta jagoi saba yadri adubu ragudi
ꯃꯍꯥꯛꯇꯤ ꯐꯩꯖꯣꯝ ꯁꯦꯠꯂꯛꯄꯅꯤꯅ ꯊꯥꯗꯣꯏꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯖꯥꯗꯨꯃꯅꯤ ꯃꯊ꯭ꯋꯥꯏ ꯑꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯒ ꯃꯍꯥꯛꯁꯨ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯉꯥꯏ ꯐꯗꯅ ꯉꯁꯤꯁꯤꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯕ ꯇꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏ ꯑꯃꯗꯤ ꯔꯘꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯔꯘꯨꯁꯨ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤ꯫ ꯊꯥꯗꯣꯏꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯑꯗꯣ ꯖꯒꯣꯏ ꯁꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯐꯝꯃꯤꯟꯅꯈ꯭ꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤ ꯊꯥꯗꯣꯏꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯈꯤꯕꯒ ꯖꯥꯗꯨꯃꯅꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯥꯗꯨꯃꯅꯤꯕꯨ ꯐꯥꯔꯤ꯫ ꯑꯗꯨꯕꯨ ꯖꯥꯗꯨꯃꯅꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯈꯥꯝꯂꯤꯕꯗꯣ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯀꯟꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯕꯗ ꯖꯥꯗꯨꯃꯅꯤꯅ "ꯊꯥꯗꯣꯏ, ꯊꯥꯗꯣꯏ, ꯍꯣꯏ, ꯇꯥꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯅ "ꯀꯅꯥꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗ ꯖꯥꯗꯨꯃꯅꯤ ꯑꯣꯏꯔꯝꯂꯤ꯫ ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯃꯃꯥꯏ ꯑꯗꯣ ꯑꯃꯨꯛ ꯂꯩꯁꯤꯟꯈꯤ꯫ ꯖꯥꯗꯨꯃꯅꯤ ꯊꯥꯗꯣꯏꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯕꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯑꯗꯨꯗꯨꯒ "ꯅꯪꯒ ꯔꯘꯨꯒ ꯀꯔꯤ ꯍꯥꯏꯅꯩꯅꯣ? ꯍꯥ? ꯀꯔꯤꯅꯣꯕ ꯉꯁꯥꯏ ꯒꯥꯔꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯅꯨꯄꯥ ꯑꯃꯒ ꯅꯪꯒ ꯀꯔꯤꯅꯣ ꯄꯤꯅꯈ꯭ꯔꯤꯗꯨꯅ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯊꯥꯗꯣꯏꯅ "ꯑꯗꯨ ꯅꯪꯅ ꯍꯪꯉꯤꯗꯨ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯒꯦꯕ?" "ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯉꯤꯅꯤ꯫ ꯀꯔꯤꯒꯤꯅꯣꯕ?" "ꯑꯁ ꯈꯪꯒꯅꯨ." ꯑꯗꯨꯝꯅ ꯊꯥꯗꯣꯏꯅ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯖꯥꯗꯨꯃꯅꯤ ꯀꯟꯅ ꯉꯥꯡꯅꯕꯁꯨ ꯌꯥꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯎꯅꯤꯡꯃꯟꯈꯤꯕꯅ ꯃꯍꯥꯛ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏ ꯃꯍꯥꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯃꯍꯥꯛꯅ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯊꯣꯛꯂꯛꯄꯗ ꯊꯥꯗꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯆꯠꯂꯤꯕꯗꯣ ꯊꯦꯡꯅꯔꯗꯨꯅ ꯖꯥꯗꯨꯃꯅꯤꯅ ꯉꯁꯥꯏ ꯊꯥꯗꯣꯏꯒ ꯒꯥꯔꯤ ꯇꯣꯡꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯈ꯭ꯔꯤꯕꯗꯣ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ, ꯃꯗꯣ ꯃꯍꯥꯛꯀꯤ ꯈꯪꯅꯖꯕ ꯅꯤꯄꯥꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ "ꯃꯥꯒ ꯈꯪꯅꯕꯗꯤ ꯅꯠꯇꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯗꯣꯏꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯥꯛꯂꯤꯕꯖꯥꯠꯅꯤ, ꯊꯥꯗꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕ ꯖꯒꯣꯏ ꯁꯥꯕ ꯊꯣꯛꯀꯅꯤꯅ ꯍꯥꯏꯕꯗꯨꯗ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒ ꯔꯘꯨꯒ ꯃꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯕꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ?" "ꯑꯁ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯕꯅꯣꯍꯦ, ꯊꯥꯗꯣꯏ ꯇꯥꯔꯗꯤ ꯅꯪ ꯍꯥꯠꯆꯈꯤꯅꯤ꯫ ꯔꯘꯨ ꯍꯥꯏꯗꯨꯗꯤꯅꯦ ꯊꯥꯗꯣꯏꯅ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯥꯗꯨꯃꯅꯤ ꯈꯔꯗꯤ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯘꯨꯃꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ "ꯑꯩ ꯊꯥꯗꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯁꯦ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯦ ꯍꯦꯛ ꯎꯕꯗ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯔ ꯍꯧꯗꯣꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯨ ꯆꯠꯅꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯖꯥꯗꯨꯃꯅꯤ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯊꯥꯗꯣꯏꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯐꯝ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯀꯣꯜꯂꯤꯛ ꯐꯦꯡꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯐꯦꯡꯈꯤꯕꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗꯣ ꯆꯣꯠꯄꯗꯁꯨ ꯆꯣꯠꯇꯦ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕꯗ ꯊꯥꯗꯣꯏꯗꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ "ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯅꯍꯥꯟꯈꯩꯗꯤ ꯁꯤꯉꯩꯗ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯍꯦꯛ ꯍꯦꯛ ꯊꯣꯛꯂꯛꯄꯅꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯆꯥꯎꯔꯦꯟꯒꯤ ꯂꯤꯆꯩ ꯀꯤ ꯍꯥꯏꯗꯅ ꯀꯅꯥꯝꯇ ꯆꯠꯃꯤꯟꯅꯁꯤ ꯌꯥꯗ꯭ꯔꯦ꯫ ꯏꯇꯣꯝꯇꯅꯤꯅꯦ ꯂꯥꯛꯂꯤꯕꯁꯤꯁꯨ." ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯏ꯫ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯇꯣꯔꯛꯄ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯒꯗꯤ ꯊꯣꯔꯛꯂꯤꯕꯗꯣ ꯊꯥꯗꯣꯏꯒꯤ ꯃꯈꯣꯏꯒꯤ ꯃꯅꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯖꯥꯗꯨꯃꯅꯤ ꯃꯩ ꯍꯧꯅ ꯁꯥꯎꯈꯤ꯫ ꯃꯅꯥꯛ ꯑꯗꯥꯏꯗ ꯇꯥꯔꯝꯕ ꯅꯨꯡ ꯑꯃꯅ ꯊꯣꯝꯃꯁꯤꯔꯥ ꯍꯥꯏꯅꯐꯥꯎ ꯈꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯥꯗꯨꯃꯅꯤ ꯃꯌꯨꯝꯂꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯤꯉꯩꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯊꯥꯗꯣꯏꯗꯤ ꯅꯤꯄꯥ ꯑꯃꯒ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯣꯛ ꯅꯣꯛꯅ ꯊꯧꯈꯤꯕꯗꯣ ꯖꯥꯗꯨꯃꯅꯤ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯖꯥꯗꯨꯃꯅꯤ ꯍꯦꯟꯅ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤꯗꯤ ꯂꯥꯏꯔꯕꯅꯤꯅ ꯒꯥꯔꯤ ꯃꯆꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯊꯥꯗꯣꯏꯕꯨ ꯍꯥꯞꯂꯒ ꯄꯨꯕꯁꯨ ꯉꯝꯗꯦ꯫ ꯊꯥꯗꯣꯏꯅ ꯑꯁꯨꯝꯅ ꯃꯤ ꯑꯇꯣꯞꯄꯒ ꯒꯥ ꯅꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯕꯁꯦ ꯖꯥꯗꯨꯃꯅꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ?
ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯆꯥꯗꯨꯃꯅꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯈꯖꯤꯛ ꯅꯛꯁꯟꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯁꯤ ꯃꯔꯤꯅ ꯀꯔꯛ ꯂꯥꯞꯅ ꯀꯤꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯗꯣ ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯆꯥꯎꯔꯦꯟꯅ ꯌꯥꯔꯝꯗꯦ꯫ ꯆꯥꯎꯔꯦꯟꯅꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯔꯘꯨꯗ ꯑꯣꯏꯅ ꯄꯤꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯊꯥꯗꯣꯏꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯔꯘꯨꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯊꯥꯗꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯆꯥꯎꯔꯦꯟꯗ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯟꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯟꯅ ꯃꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯥꯗꯣꯏꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯂꯦꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠꯇꯣ ꯅꯛꯁꯤꯜꯂꯛꯈꯤ꯫ ꯊꯥꯗꯣꯏ ꯑꯃꯗꯤ ꯖꯥꯗꯨꯃꯅꯤ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕ ꯖꯥꯗꯨꯃꯅꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯎꯃꯪ ꯑꯃꯔꯣꯝꯗ ꯃꯈꯣꯏ ꯃꯇꯝ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝ ꯊꯥꯗꯣꯛꯅꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗ ꯖꯥꯗꯨꯃꯅꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯄꯥꯍꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯔꯘꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯔꯘꯨꯒꯤ ꯃꯄꯥ ꯃꯃꯥꯍꯣꯏꯅ ꯏꯟꯁꯤꯟꯗꯨꯅ ꯊꯥꯗꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯖꯥꯗꯨꯃꯅꯤꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯇꯧꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯘꯨ ꯑꯃꯗꯤ ꯈꯥꯕ ꯑꯃꯗꯤ ꯅꯣꯡꯌꯥꯏꯅꯆꯤꯡꯕ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯖꯥꯗꯨꯃꯅꯤꯕꯨ ꯈꯨꯡꯒꯨꯜ ꯂꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯊꯤꯔꯛꯂꯕ ꯃꯇꯨꯡꯗ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯈꯤ꯫ ꯃꯔꯝꯗꯤ ꯅꯣꯡꯃ ꯖꯥꯗꯨꯃꯅꯤꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯄꯣꯠ ꯆꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯒ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯨ ꯔꯘꯨꯕꯨ ꯃꯁꯛ ꯈꯪꯕ ꯔꯘꯨꯒꯤ ꯃꯤꯆꯪ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯎꯍꯧꯕꯗꯒꯤ ꯔꯘꯨꯗ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯗꯣ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯘꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕ ꯈꯥꯕ ꯅꯣꯡꯌꯥꯏ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯪꯂꯤ꯫ ꯇꯥꯕꯃꯛꯇꯤ ꯇꯥꯗ꯭ꯔꯤ, ꯁꯣꯏꯗꯅ ꯇꯥꯔꯒꯗꯕꯅꯤ꯫ ꯑꯣꯝꯆꯥꯛꯁꯨ ꯆꯥꯛꯂꯤ, ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ꯫ ꯔꯘꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯈꯥꯕ ꯑꯃꯗꯤ ꯅꯣꯡꯌꯥꯏꯅꯆꯤꯡꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯃꯩ ꯑꯃ ꯉꯥꯜꯂꯤꯕꯗꯣ ꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯨꯁꯤ ꯃꯩꯔꯤ ꯈꯔ ꯉꯥꯜꯂꯤꯕꯗꯨ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯉꯥꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯪꯁꯟꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯄꯗ ꯌꯨꯝ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯌꯨꯝ ꯑꯁꯤꯅ ꯂꯩꯔꯤꯕꯁꯤ ꯎꯃꯪ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯅꯨꯡ ꯋꯥꯏꯗꯅꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯕ ꯇꯧꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯒꯗꯕ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯘꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯗꯦ꯫ ꯌꯥꯝꯅ ꯀꯟꯅ ꯁꯥꯕ ꯌꯨꯝꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯥꯗꯨꯃꯅꯤꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯖꯥꯗꯨꯃꯅꯤꯗꯤ ꯃꯁꯥ ꯁꯦꯡꯗꯣꯛꯅꯤꯡꯉꯤ, ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯈꯔ ꯆꯠꯊꯣꯛꯂꯒ ꯆꯠꯈ꯭ꯔꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯔꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯘꯨ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯨꯝꯂꯒ ꯖꯥꯗꯨꯃꯅꯤꯕꯨ ꯂꯥꯛꯄ ꯉꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯥꯗꯨꯃꯅꯤꯁꯨ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯨꯝꯃꯒ ꯂꯥꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤ ꯈꯔ ꯃꯔꯦꯡ ꯎꯈꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯨꯝꯂꯒ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯪꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯥꯗꯨꯃꯅꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥ ꯑꯃ ꯃꯍꯥꯛꯅ ꯊꯨꯗꯦꯛꯈꯤ꯫ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯃ ꯇꯦꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯔꯘꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯥꯗꯨꯃꯅꯤ ꯇꯞꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯖꯥꯗꯨꯃꯅꯤꯅ
ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯥꯟꯊꯣꯛꯂꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯖꯥꯗꯨꯃꯅꯤꯅ ꯂꯧꯔꯛꯄꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯥꯗꯣꯏꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯈꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯨꯝꯂꯒ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯝꯂꯤꯕꯗꯣ ꯃꯍꯥꯛꯁꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯊꯥꯗꯣꯏꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯖꯥꯗꯨꯃꯅꯤ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯄꯒ ꯂꯩꯔꯝꯂꯤꯕ ꯔꯘꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯖꯥꯗꯨꯃꯅꯤꯕꯨ ꯐꯥꯈꯤ ꯑꯃꯗꯤ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯥꯗꯨꯃꯅꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯈꯤ꯫ ꯑꯗꯨꯅ ꯐꯨꯅꯕꯗ ꯌꯨꯝ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯅꯝ ꯑꯗꯣ ꯍꯥꯏꯕꯗꯤ ꯉꯥꯅꯕ ꯂꯩꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯃꯩꯅꯝ ꯃꯆꯥ ꯑꯗꯨꯁꯨ ꯇꯨꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯁꯤꯟꯈꯤ꯫ ꯐꯛꯂꯥꯡ ꯑꯗꯣ ꯎꯃꯪ ꯑꯗꯨꯗ ꯍꯧꯕ ꯈꯣꯏꯃꯣꯝꯁꯤꯡ ꯑꯃꯗꯤ ꯆꯣꯔꯣꯠ ꯍꯥꯕꯨꯡꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯀꯪꯍꯜꯂꯕ ꯃꯇꯨꯡꯗ ꯋꯥꯅ ꯇꯦꯞ ꯆꯞꯇꯨꯅ ꯁꯦꯝꯂꯒ ꯐꯛꯂꯥꯡ ꯈꯥꯗꯨꯅ ꯊꯝꯕꯅꯤ꯫ ꯑꯗꯨꯅ ꯃꯩꯅꯤꯟ ꯍꯦꯛ ꯐꯪꯕꯗ ꯉꯔꯪ ꯉꯔꯪ ꯆꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯁꯤꯜꯂꯨꯕꯗꯒꯤ ꯌꯨꯝ ꯑꯗꯣ ꯑꯉꯛꯄ ꯐꯪꯅ ꯆꯥꯛꯇꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤ ꯌꯨꯝ ꯑꯗꯨꯅ ꯃꯩ ꯆꯥꯛꯈꯠꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯏꯕꯨ ꯄꯨꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯒ ꯔꯘꯨꯁꯨ ꯃꯩ ꯆꯥꯛꯈꯠꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯠꯅꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯔꯘꯨ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯊꯥꯗꯣꯏꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯔꯘꯨꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯕꯗꯒꯤ ꯊꯥꯗꯣꯏ ꯇꯨꯁꯟꯕꯗ ꯀꯥꯡꯊꯣꯜꯗ ꯃꯔꯥꯏꯕꯛꯅ ꯖꯩꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗꯤ ꯍꯥꯄꯨ ꯍꯔꯥꯏꯅ ꯁꯥꯕ ꯌꯨꯝ ꯑꯣꯏꯅꯒ ꯇꯧꯕꯒ ꯉꯔꯪ 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 ꯉꯥꯏꯍꯥꯛꯇꯪꯗ ꯑꯃꯨꯛꯇꯣꯏꯕ ꯄꯔꯜ ꯑꯣꯏꯅ ꯆꯥꯈꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯥꯗꯨꯃꯅꯤꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯕꯅ ꯔꯘꯨ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯈ꯭ꯔꯤꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯥꯎꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯃꯩꯅꯒ ꯆꯥꯛꯈꯠꯂꯛꯄꯒ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯉꯥꯏꯍꯥꯛꯇꯪ ꯉꯥꯎꯈꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯌꯥꯝꯅꯒ ꯀꯟꯅ ꯐꯨꯈꯤꯕꯒꯤ ꯃꯀꯣꯛꯀ ꯈꯔ ꯉꯥꯎꯕꯒ ꯉꯥꯎꯔꯤ ꯐꯩ ꯆꯦꯟꯊꯣꯔꯛꯄꯗ ꯔꯘꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯊꯥꯗꯣꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯄꯗꯒꯤ ꯃꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯨꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯃꯆꯥ ꯑꯗꯣ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯃꯗꯤ ꯖꯥꯗꯨꯃꯅꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ꯫ ꯑꯗꯨꯒ ꯃꯩ ꯑꯗꯨꯁꯨ ꯑꯉꯛꯄ ꯐꯪꯅ ꯆꯥꯛꯄꯗ ꯅꯠꯇꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯝꯞꯁꯤꯡ ꯑꯃꯗꯤ ꯀꯦꯟꯗꯜꯁꯤꯡ ꯑꯃꯗꯤ ꯃꯩꯅꯝ ꯃꯆꯥꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯔꯘꯨꯅ ꯁꯤꯂꯤꯟꯗꯔ ꯃꯆꯥ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯗꯨꯗꯩꯗꯨꯗ ꯃꯈꯣꯏꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯖꯔꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯂꯤꯟꯗꯔ ꯃꯆꯥ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯩꯗꯣ ꯌꯥꯝꯅ ꯐꯖꯅ ꯆꯥꯛꯄꯗ ꯅꯠꯇꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯁꯨ ꯊꯣꯛꯈꯤꯕꯗꯨꯗ ꯔꯘꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅꯔꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯅꯈ꯭ꯔꯤ꯫ ꯖꯥꯗꯨꯃꯅꯤꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯏꯗꯣ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯔꯛꯄꯒꯤ ꯁꯥꯐꯨꯅ ꯊꯥꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯌꯨꯝ ꯑꯗꯣ ꯑꯉꯛꯄ ꯐꯪꯅ ꯆꯠꯂꯝꯂꯕ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯨꯠꯊꯈ꯭ꯔꯤ ꯆꯥꯛꯄ ꯂꯣꯏꯔꯗꯨꯅ꯫ ꯖꯥꯗꯨꯃꯅꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯪꯈꯤꯕ ꯅꯣꯡꯗꯣ ꯀꯝꯗꯧꯅ ꯇꯥꯔꯛꯇ꯭ꯔꯤꯕꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗꯗꯤ ꯑꯉꯛꯄ ꯐꯪꯅ ꯅꯣꯡ ꯍꯩꯊꯔꯛꯈꯤ꯫ ꯅꯣꯡ ꯍꯩꯊꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯥꯗꯨꯃꯅꯤꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯃꯔꯤꯛꯅ ꯊꯥꯕꯗꯒꯤ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯃꯁꯥ ꯈꯔꯗꯤ ꯁꯣꯛꯂꯤ꯫ ꯖꯥꯗꯨꯃꯅꯤꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯎꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯀꯟꯅ ꯍꯩꯊꯔꯛꯂꯤ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯗꯨꯝꯅ ꯍꯩꯊꯔꯛꯄ ꯃꯔꯛ ꯑꯗꯨꯗ ꯎꯠ ꯑꯣꯜꯂꯕ ꯌꯨꯝ ꯑꯃꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯎꯠ ꯑꯣꯟꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ꯫ ꯁꯣꯝꯗꯅ ꯔꯘꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯥꯕꯁꯤꯡ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯅꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯥꯗꯨꯃꯅꯤ ꯃꯥꯒꯤ ꯎꯠ ꯑꯣꯜꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯔꯤꯕꯅꯤ꯫ ꯑꯁꯣꯝꯗ ꯂꯩꯔꯝꯕꯗꯒꯤ ꯖꯥꯗꯨꯃꯅꯤꯅ ꯊꯥꯗꯣꯏꯕꯨ ꯍꯥꯠꯂꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯕꯨ ꯃꯩ ꯊꯥꯗꯣꯛꯂꯝꯂꯤꯕꯁꯤ ꯔꯘꯨ ꯍꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯔꯘꯨ ꯍꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯋꯥꯁꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯎꯠ ꯑꯣꯜꯂꯕ ꯎꯠꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝꯁꯤꯡ ꯃꯥꯟꯅ ꯇꯥꯔꯤꯕ ꯎꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯄꯥꯏꯈꯠꯇꯨꯅ ꯃꯍꯥꯛꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯈ꯭ꯔꯤ꯫
Ragu amati makhoi ki kangbu ngarang laklambasing punamak ngasidagina numit manganigi manungda tummanaba hatkani haiduna mahakna wasakhi. Masaki matung Raguna khangja haijaba thabak thorom pudimak Thadoigi thawai minute aduna nungai yaifan English tikna lairi pakta leinabagidamagta mahakna khangja haijaba punamak pangthoktuna mahakki thorom pangthokli. Numit adugi numidangni Jadumani kari tawsige haiduna wakhal mawon khali. Asumna mahakna khallaga lairi basi umang adugi manungda leithokpanati wakhal khanna Ragu haipu kangbu bu thiraklibani. Asum lakpana haujikti Ragu haigi kangbu gi manak chawsallakli. Ragu haigi kangbu adudi khulgi lokol adugi mataida chauraba mithung sang ama leiri. Hariba sang ngasi labuktagi thabak suraga mafam maruta heke pothafam oiba chauraba mafam amani. Mafam masida makhoi mayam punsinduna thakpa chaba yamna kanna tawduna nungaiduna leiri. Tanja adumaka jadumani parpap sangsinduna Ragu pu tongana khantuklaga mahak hatlagadabani. Adubu makhoi mi yamarina mahak oina soklaga tokani haiduna mahak khalli. Thadoina mainungda wana sakna sikhiba aduga chap manana Ragu bu su mahakna mai thaduna hatningkhi. Masidagi jadumani mafam sana mafam amada losinduna tumina leiri. Ragu amati makhoi kangbu do thakpa chaba losalakladuna numidangi pung 12 muk tarakpa aduaida Ragu amati makhoi mamanabasinga do kaina bedai piramlaba matungda mahak yum lomda halakhi. Raguna yum lomda halakpagi lambida jadumani su tungda inarakli. Raguna mayumda hekchang khibaga jadumani mafam aduaida kulai leduna kari kai lebagi haiduna yengi. Asumna mahakna kulai leduna jengnakpada Raguna haujik thoruriba bike adu mahakna urakpadagi bike adugi manakta parpap sangsalli. Aduga mahakna akoibaduda kulai leduna jengnakpada irujabada sijinnaba mak ama leiribadu ure. Madu ubada Jadumani parpap sangsinduna mak adu pu lokhatli. Aduga Raguna haujik thorokhiba bike adugi manakta sangsinduna bike adugi thaugi pam madu pu mahakna wire line adu bu thadatlaga payap aduda tarakliba thau punamak mak aduda yasalli. Asumna tauba pungloi lorwa matungda mahakna kadomdagi changsige haiduna mahak yum adugi akoibada kolei leduna jengli. Jadumani tawribasi Ragugi kayawunaba mahakna changningbagini. Masidagidi sangpham lairamdi. Matam aduda jadumani asa kaina Ragu hoigi sangoi aduda phamlaga tumina ngahak lei. Masidagidi mahakna wakhal ama laktuna mahakna haujik khayoluriba thawbada mafam chana thramlaga parapap amuk thorakli. Aduga lekai gi dukal amada lakli. Dukal singsu loinamak thong londun lairamli. Adubu Raguna dukal amadi mahakna leibak ado hogairaga maruda masadu lisallaga dukal adugi manungdagi makhet amabu huralakhi. Madugi matungda Ragugi manakta jadumani parpap amuk lakli. Aduga ngasai mahakna khaidokhiba thawbado mahakna mu puduna Ragugi tumpham ka adumda lakli. Asuma lakpana mahakna khankhiba dumak chumamli. Ragu ngasidi yu yamna ngaukhibana masadu sagatpanina thongnau hangdoklaga masa ingthahalaga tumgani haibasi mahakna khankhiba wakhalni. Hariba wakhal adumak chumamli. Thongnau hangdoklaga Ragu yaman nungana tumduna leiramli. Tanja chare khanduna jadumanina mahaki mak adugi thaupunamak thongnau gi manungda tumliba Ragu bu cholanabagidamagta thongnau mapandagi chaisillakhi. Maramdi thongnau gi adugi manungda mahakna mak ado thingdinbadi chandrabanina. Asumna chaisillakpa matungdagidi jadumanina mahakna parka maikhat ado susankhi. Thau aduna phamungta haijillakpa amati masada taraklibado Ragudi yungauman khibana karimata khanghaudraba jani. Masidagidi jadumanina maikhat khesalakpa dutta thaunor pungdup luplabanina maikhat e khechingibaga bangdawna dumak chaklei. Ngarang chakhallaklaba matam adudadi Ragu su gyan tarakli masapuna maida chaklambaduda pharang chongli. Adumna tawrakpa aduda Ragu su kanna ai mai chakle haiduna koilau lauri kamanung aduda masidagidi yum aduda tumlamba mi punamak loin haugalakli. Matam aduda jadumanina kari tawsige haiduna wakhal mayam ama khan bharukli. Masidagidi yum adu hojikti punglang lange tho hangoktuna mapadagi sing kanana ba chenthoknarakli. Tanja adugi khudong chaba lauraga jadumani su yum manung aduda changsil lauri bayam punamakti marang langnaribani.
ꯖꯗꯨꯃꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯛꯁꯪꯂꯣꯝꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯃꯇꯥꯏꯔꯣꯝꯗ ꯕꯇꯜ ꯈꯔꯗ ꯊꯥꯎ ꯌꯥꯎꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯣ ꯃꯈꯣꯏꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯅꯤꯅ ꯊꯥꯎꯁꯤꯡ ꯑꯗꯣ ꯕꯇꯜꯗ ꯍꯥꯜꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯍꯥꯟꯗꯨꯅ ꯃꯈꯣꯏꯅ ꯊꯧꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯔꯘꯨꯒꯤ ꯃꯄꯥ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯕꯣꯠ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯥꯎꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯄꯩꯗꯨꯒ ꯊꯝꯂꯤꯕꯅꯤ꯫ ꯖꯗꯨꯃꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯆꯥꯛꯁꯪꯗ ꯄꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ, ꯆꯥꯛꯁꯪ ꯅꯠꯇ꯭ꯔꯕꯁꯨ ꯖꯒꯥ ꯑꯃꯗ ꯊꯥꯎꯁꯤꯡ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯗꯨꯃꯅꯤꯅ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯊꯥꯎ ꯕꯇꯜ ꯑꯃ ꯃꯍꯥꯛꯅ ꯄꯥꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯗꯤ ꯖꯗꯨꯃꯅꯤꯒꯤ ꯃꯃꯥꯡꯗ ꯔꯘꯨꯗꯣ ꯃꯩꯅ ꯆꯥꯛꯇꯨꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯔꯘꯨ ꯁꯥꯃꯟꯈꯤꯕꯅ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯩꯅꯁꯨ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯥꯛꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗꯒꯤ ꯈꯔ ꯃꯨꯊꯔꯛꯂꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯖꯗꯨꯃꯅꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯕꯇꯜ ꯑꯗꯨꯗꯒꯤ ꯃꯈꯨꯝ ꯂꯩꯊꯣꯛꯂꯒ ꯔꯘꯨꯗ ꯃꯁꯥꯗ ꯖꯣꯔꯣ ꯍꯩꯖꯤꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯃꯩ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯛꯈꯠꯂꯛꯇꯨꯅ ꯔꯘꯨꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯔꯘꯨꯗꯣ ꯃꯩꯅ ꯄꯨꯡꯉꯥꯟ ꯆꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯖꯗꯨꯃꯅꯤꯅ ꯊꯥꯎ ꯍꯩꯖꯤꯜꯂꯨꯕꯗꯒꯤ ꯃꯩ ꯆꯥꯛꯈꯠꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯖꯗꯨꯃꯅꯤꯁꯦ ꯐꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯗꯨꯃꯅꯤꯁꯨ ꯔꯘꯨꯗ ꯊꯥꯎ ꯍꯩꯖꯤꯜꯂꯨꯕꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨꯁꯨ ꯃꯩꯅ ꯆꯥꯛꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯇꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯆꯥꯛꯂꯤꯕ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯣꯝꯁꯤꯟꯕꯗꯒꯤ ꯃꯨꯠꯇꯨꯅ ꯃꯍꯥꯛ ꯎꯃꯪ ꯃꯅꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯔꯘꯨꯗꯨꯁꯨ ꯃꯩꯅ ꯆꯥꯛꯍꯧꯔꯤꯕꯅꯤꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯍꯧꯔꯤ꯫ ꯖꯗꯨꯃꯅꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯩ ꯆꯥꯛꯈꯤꯕꯗꯣ ꯃꯍꯥꯛꯁꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯅꯣ ꯈꯔ ꯇꯧꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯘꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛ ꯀꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯔꯘꯨꯕꯨ ꯑꯗꯨꯝꯅ ꯃꯩ ꯊꯥꯔꯝꯂꯤꯕ ꯑꯁꯤ ꯀꯅꯥꯅ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯈꯜ ꯈꯟꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯘꯨꯕꯨ ꯑꯁꯨꯝꯅ ꯃꯩ ꯊꯥꯔꯒ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯔꯘꯨꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯈꯥꯕ, ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯀꯤꯅꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯕ, ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯔꯘꯨꯒꯤ ꯃꯄꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯖꯗꯨꯃꯅꯤ ꯑꯃꯗꯤ ꯊꯥꯗꯣꯏꯕꯨ ꯃꯈꯣꯏꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤ꯫ ꯖꯗꯨꯃꯅꯤ ꯍꯥꯠꯇꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯊꯥꯗꯣꯏꯕꯨ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯄ꯭ꯂꯥꯟꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯊꯥꯗꯣꯏ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯗꯨꯃꯅꯤꯁꯨ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯍꯤꯡꯉꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯘꯨꯒꯤ ꯃꯄꯥꯗꯣ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯘꯨꯒꯤ ꯃꯄꯥꯅ ꯖꯗꯨꯃꯅꯤꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯍꯥꯛ ꯍꯥꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤ ꯑꯍꯦꯟꯕ ꯈꯔꯒ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯝꯅ ꯔꯘꯨꯒꯤ ꯃꯄꯥꯅ ꯃꯤꯑꯣꯏ ꯈꯔꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯈꯥꯕ, ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯖꯗꯨꯃꯅꯤꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯤꯔꯛꯄꯗ ꯖꯗꯨꯃꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯁꯤꯡ ꯂꯥꯌꯦꯡꯂꯝꯕꯒꯤ ꯃꯈꯣꯏꯒꯤ ꯏ ꯇꯩꯔꯕ ꯐꯤ ꯀꯌꯥ ꯑꯃ ꯇꯥꯔꯝꯂꯤꯕꯗꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯅꯛꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯆꯤꯡꯅꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯔꯘꯨꯒꯤ ꯃꯃꯥꯟꯅꯕ ꯈꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯁꯨ ꯇꯨꯝꯗꯅꯕ ꯄꯥꯟꯕ ꯀꯟꯅꯗꯤ ꯍꯣꯠꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯇꯨꯝꯊꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯁꯣꯝꯗ ꯖꯗꯨꯃꯅꯤꯅ ꯈꯥꯕꯕꯨ ꯇꯞꯅ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯈꯥꯕꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯈꯥꯕꯒꯤ ꯃꯄꯥꯕꯨꯡ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ, ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯀꯧꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯈꯥꯕꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯔꯘꯨꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯃꯠꯇ ꯈꯥꯕꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯈꯥꯕꯒꯤ ꯃꯄꯥꯕꯨꯡꯗꯨ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯖꯗꯨꯃꯅꯤꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯗꯨꯃꯅꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯈꯥꯕꯗꯨꯕꯨ ꯂꯩꯕꯤꯗꯕ꯭ꯔꯣ? ꯃꯥꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯔꯘꯨꯒꯤ ꯃꯄꯥꯅ ꯊꯥꯔꯛꯄꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯥꯕꯒꯤ ꯃꯄꯥꯅ ꯔꯘꯨꯒꯤ ꯃꯄꯥꯅ ꯊꯥꯔꯛꯄ? ꯐꯔꯦ ꯑꯩ ꯀꯧꯊꯣꯔꯛꯀꯦꯀꯣ꯫
ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥꯕꯨ ꯄꯔꯞ ꯆꯪꯈꯤ ꯑꯗꯨꯒ ꯈꯥꯕꯨ ꯍꯧꯗꯣꯛꯂꯒ ꯔꯘꯨꯒꯤ ꯃꯄꯥꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏ ꯑꯃ ꯃꯄꯥꯟꯗ ꯂꯦꯞꯍꯧꯔꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯥꯕꯅ ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯈꯥꯕ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯒꯤ ꯃꯄꯥꯕꯨꯡꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯔꯕꯅꯤ꯫ ꯈꯥꯕ ꯃꯇꯣꯝꯗ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯖꯥꯗꯨꯃꯅꯤꯒꯤ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯎꯏ꯫ ꯖꯥꯗꯨꯃꯅꯤ ꯀꯔꯤꯅꯣꯝꯃ ꯇꯧꯕ ꯁꯥꯔꯒ ꯃꯍꯥꯛ ꯃꯇꯨꯡ ꯂꯩꯊꯣꯛꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯈꯥꯕꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯅꯥꯅꯣ? ꯍꯥ, ꯔꯘꯨꯒꯤ ꯃꯄꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯖꯥꯗꯨꯃꯅꯤ ꯁꯠ ꯂꯩꯁꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯥꯡꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯊꯤꯟꯈꯤ꯫ ꯈꯥꯕ ꯑꯗꯨꯝꯅ ꯃꯈꯧꯔꯤ ꯑꯗꯨꯗ ꯊꯤꯟꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯏꯃꯨꯡ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯗ ꯖꯥꯗꯨꯃꯅꯤꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯥꯎꯁꯟꯕꯗꯒꯤ ꯃꯍꯥꯛ ꯎꯕ꯭ꯔꯥꯡ ꯑꯣꯞꯁꯤꯟꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯥꯗꯨꯃꯅꯤꯅ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯩꯗꯨꯅ ꯊꯅꯝꯕ ꯐꯤꯔꯣꯟ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯗꯣ ꯊꯥꯎꯅ ꯄꯨꯂꯞ ꯂꯨꯞꯅ ꯍꯩꯖꯤꯜꯂꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯈꯥꯕ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯃꯩ ꯈꯦꯠꯆꯟꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯥꯕ ꯃꯁꯥꯗꯣ ꯃꯩꯅ ꯆꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯕ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯄꯗ ꯖꯥꯗꯨꯃꯅꯤꯅ ꯄꯥꯏꯔꯛꯄ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯌꯣꯠꯆꯩ ꯑꯃꯅ ꯃꯍꯥꯛꯀꯤ ꯈꯨꯔꯨꯒ ꯄꯥꯟꯅꯅ ꯈꯨꯔꯥꯏꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯀꯟꯊꯠꯄꯗꯒꯤ ꯃꯈꯣꯡꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯇꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯈꯥꯕ ꯂꯥꯎꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯥꯗꯨꯃꯅꯤꯅ ꯊꯥꯎ ꯀꯌꯥ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯍꯩꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯍꯧꯖꯤꯛꯁꯨ ꯉꯔꯪ ꯆꯥꯛꯂꯤꯕ ꯐꯤꯁꯤꯡ ꯑꯗꯣ ꯈꯥꯕꯒꯤ ꯃꯊꯛꯇ ꯂꯣꯏꯅꯃꯛ ꯀꯨꯞꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯒ ꯖꯥꯗꯨꯃꯅꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤ꯫ ꯃꯩ ꯆꯥꯛꯄꯒꯤ ꯅꯝꯊꯤꯕ ꯃꯅꯝ ꯑꯗꯨ ꯅꯝꯂꯛꯄꯗ ꯈꯥꯕꯒꯤ ꯃꯄꯥ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯈꯥꯕ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯣ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯥꯕ ꯃꯩꯅ ꯆꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯁꯤꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯊꯪ ꯔꯘꯨ ꯑꯃꯗꯤ ꯈꯥꯕ ꯃꯊꯪ ꯍꯜꯂꯛꯄꯗꯨꯗ ꯅꯣꯡꯌꯥꯏ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯅꯣꯡꯌꯥꯏꯅ ꯑꯗꯨꯝꯅ ꯖꯥꯗꯨꯃꯅꯤ ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯆꯠꯄꯨꯗꯤ ꯆꯠꯈꯤ, ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩ ꯌꯥꯎꯈꯤꯗꯦ꯫ ꯃꯖꯤꯛ ꯆꯨꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯩ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ꯫ ꯅꯣꯡꯌꯥꯏꯅ ꯖꯥꯗꯨꯃꯅꯤꯒꯤ ꯃꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯖꯒꯥ ꯑꯗꯨꯃꯛꯀꯗ ꯂꯦꯞꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤ ꯎꯊꯛ ꯑꯃꯗꯒꯤ ꯑꯩ ꯀꯩꯅꯣ ꯅꯪ ꯉꯥꯎꯕꯗꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯤ? ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯌꯥꯏ ꯇꯨꯃꯤꯟꯅ ꯂꯩ, ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯥꯗꯨꯃꯅꯤ ꯎ ꯑꯗꯨꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯆꯣꯡ ꯑꯃꯗ ꯑꯃꯨꯛ ꯆꯣꯡ ꯀꯨꯝꯊꯔꯛꯂꯤ꯫ ꯇꯧꯔꯤꯕꯗꯣ ꯑꯉꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯍꯥꯏꯌꯨ, ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯔꯥꯡꯗꯨ ꯀꯅꯥꯅ ꯍꯧꯗꯣꯔꯛꯄꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯅꯣꯡꯌꯥꯏꯅ ꯈꯥꯕꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯄꯅꯤ꯫ ꯈꯥꯕꯒꯤ ꯄ꯭ꯂꯥꯟ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯝꯂꯒ ꯊꯥꯗꯣꯏꯕꯨ ꯑꯩꯈꯣꯏꯅ ꯄꯨꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯊꯥꯗꯣꯏ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯁꯤꯈ꯭ꯔꯤ꯫ ꯑꯗꯨꯒ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯔꯛꯄꯗꯨꯗ ꯅꯍꯥꯛꯁꯨ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅꯪꯁꯨ ꯌꯥꯎꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯌꯦꯠꯂꯤꯕꯗꯣ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯃꯥꯏ ꯅꯥꯀꯟ ꯑꯃꯗꯤ ꯃꯩꯅ ꯆꯥꯛꯊꯦꯛꯈꯤꯕꯒꯤ ꯄꯨꯡꯀꯥ ꯀꯥꯊꯦꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯌꯥꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯑꯁꯤꯕ ꯊꯋꯥꯏꯔ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯃꯍꯥꯛ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯔꯛꯄꯒꯤ ꯃꯩꯁꯥ ꯑꯃꯗꯤ ꯃꯅꯤꯟ ꯑꯗꯨꯅ ꯄꯥꯏꯊꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯥꯁꯤꯟꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯑꯩ ꯊꯥꯗꯣꯏꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯂꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯨꯗ ꯅꯣꯡꯌꯥꯏꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯪꯒꯤ ꯂꯤꯂꯥ ꯉꯁꯤ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯌꯥꯏ ꯍꯧꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗꯗꯤ ꯖꯥꯗꯨꯃꯅꯤꯅ ꯈꯪꯂꯤ ꯅꯣꯡꯌꯥꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯣꯏꯅꯔꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯔꯘꯨꯒꯤ ꯃꯄꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ, ꯐꯠꯇ꯭ꯔꯕ ꯊꯕꯛꯀ ꯇꯧꯔꯒ ꯄꯩꯁꯥ तानꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯖꯥꯗꯨꯃꯅꯤꯕꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯖꯥꯗꯨꯃꯅꯤ ꯀꯗꯣꯝ ꯆꯦꯟꯒꯗꯕꯅꯣ ꯍꯥꯏꯕ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯌꯥꯏꯅ ꯍꯧꯅ ꯅꯣꯛꯂꯒ ꯅꯍꯥꯛꯅ ꯔꯘꯨ ꯑꯃꯗꯤ ꯈꯥꯕꯕꯨ ꯃꯊꯪ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯗꯨꯒ ꯅꯪꯅ ꯑꯩꯕꯨꯁꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯍꯥꯛꯅ ꯀꯥꯗꯨꯅ ꯂꯣꯠꯂꯤꯕ ꯎ ꯑꯁꯤꯗ ꯅꯍꯥꯛ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯉꯛꯁꯝꯗ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯒ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯖꯥꯗꯨꯃꯅꯤꯕꯨ ꯐꯨꯔꯤ꯫ ꯑꯁꯨꯝꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯅꯣꯡꯌꯥꯏꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ
ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯁꯤꯗ ꯊꯧꯔꯤ ꯀꯤꯈꯠꯂꯒ ꯎꯊꯛ ꯑꯁꯤꯗ ꯌꯥꯟꯈꯠꯇꯨꯅ ꯊꯝꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯗꯨꯃꯅꯤꯕꯨ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯀꯤꯁꯜꯂꯒ ꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯟꯈꯠꯇꯨꯅ ꯊꯝꯂꯤ꯫ ꯊꯧꯔꯤ ꯑꯗꯨꯅ ꯂꯥꯛꯁꯜꯂꯛꯄꯗ ꯖꯗꯨꯃꯅꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯊꯪ ꯆꯠꯅꯈ꯭ꯔꯤ꯫ ꯃꯇꯝꯗꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯩꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯆꯨꯊꯔꯛꯄ ꯑꯗꯨꯗ ꯖꯗꯨꯃꯅꯤ ꯀꯝꯗꯧꯔꯒ ꯃꯍꯥꯛ ꯍꯤꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯧꯔꯤ ꯀꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯗꯥꯡ ꯑꯗꯨꯒꯤ ꯃꯄꯥꯋꯥꯏꯗ ꯊꯧꯔꯤ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯧꯔꯤꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯁꯟꯕꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯛꯁꯤꯜꯂꯤꯕꯗꯨꯁꯨ ꯃꯉꯛꯀꯤ ꯅꯥꯆꯦꯛꯋꯥꯏꯗ ꯇꯥꯈꯤꯕꯅ ꯊꯧꯔꯤ ꯑꯗꯨꯅ ꯂꯥꯛꯁꯤꯜꯂꯛꯄ ꯆꯤꯡꯊꯔꯛꯄꯗꯨꯗ ꯃꯍꯥꯛ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯑꯗꯨꯃ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯝꯕꯗꯒꯤ ꯀꯨꯏꯁꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛꯁꯨ ꯇꯞꯅ ꯋꯥꯈꯜ ꯃꯥꯡꯁꯤꯜꯂꯛꯄ ꯑꯃꯗꯤ ꯊꯧꯔꯤ ꯑꯗꯨꯅ ꯃꯉꯛꯁꯝ ꯂꯥꯛꯁꯤꯜꯂꯛꯄꯗꯨꯗ ꯁꯣꯔ ꯐꯨꯟꯒꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯊꯧꯔꯤ ꯑꯗꯣ ꯈꯪꯇꯠ ꯇꯠꯂꯒ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯀꯦꯜꯂꯛꯈꯤ꯫ ꯖꯗꯨꯃꯅꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯁꯝꯂꯒ ꯆꯦꯟꯈꯤꯕꯗꯣ ꯖꯗꯨꯃꯅꯤꯅ ꯎꯍꯧꯏ꯫ ꯖꯗꯨꯃꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯇꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ꯫ ꯖꯗꯨꯃꯅꯤ ꯐꯔꯦꯗ, ꯑꯩꯕꯨ ꯀꯟꯕꯤꯔꯝꯕꯒꯤꯗꯃꯛ ꯊꯥꯒꯠꯂꯤ꯫ ꯐꯩ ꯈꯪꯒꯅꯤ꯫ ꯅꯝꯊꯥꯛ ꯇꯧꯕ ꯅꯣꯡꯌꯥꯏ, ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯍꯥꯠꯀꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯉꯨꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯌꯥꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯃꯨꯛ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯗꯨꯃꯅꯤꯅ ꯃꯍꯥꯛꯀꯤ ꯊꯧꯔꯤ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯇꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯊꯧꯔꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯂꯦꯟꯊꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯃꯆꯤꯟ ꯇꯨꯝꯕ ꯑꯄꯥꯕ ꯋꯥꯆꯦꯠꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯎꯆꯦꯠꯀꯨꯝꯕꯅ ꯂꯦꯟꯊꯠꯄꯅꯤ, ꯊꯥꯡꯒꯨꯝꯕꯅ ꯂꯦꯟꯊꯠꯄ ꯅꯠꯇꯦ, ꯄꯣꯞꯍꯜꯂꯕ ꯃꯇꯨꯡꯗ ꯂꯦꯟꯊꯠꯄꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯗꯨꯃꯅꯤꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯦꯡ ꯂꯦꯡꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯅꯣꯡꯌꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯣꯡꯌꯥꯏꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯗꯨꯃꯅꯤꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨ ꯊꯛꯇꯨꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛ ꯌꯨ ꯊꯛꯇꯨꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯖꯗꯨꯃꯅꯤꯅ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯨ ꯊꯛꯇꯨꯅ ꯄꯨꯜꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯖꯗꯨꯃꯅꯤ ꯆꯪꯁꯤꯜꯂꯨꯗ꯭ꯔꯤ꯫ ꯅꯣꯡꯌꯥꯏꯅ ꯃꯍꯥꯛꯅ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯂꯕ ꯃꯇꯨꯡꯗ ꯉꯥꯎꯔꯤ ꯐꯩ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯣ ꯃꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯅꯣꯡꯌꯥꯏ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯊꯛꯄ ꯆꯥꯕ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯔꯛꯂꯤ꯫ ꯅꯣꯡꯌꯥꯏꯅ ꯊꯣꯔꯛꯂꯤꯕ ꯌꯨꯝ ꯑꯁꯤ ꯔꯘꯨ ꯍꯣꯏꯒꯤ ꯌꯨꯝꯗꯒꯤꯅꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃꯒꯁꯨ ꯊꯣꯔꯛꯂꯤ꯫ ꯃꯗꯨꯁꯨ ꯔꯘꯨꯒ ꯇꯤꯟꯅꯔꯝꯕ ꯊꯥꯗꯣꯏꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯅꯤꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯂꯒ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯗꯨꯃꯅꯤꯅ ꯃꯈꯣꯏ ꯑꯍꯨꯝꯅꯤꯗꯅ ꯌꯨꯒ ꯉꯥꯎꯔꯦ, ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ, ꯐꯩ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯂꯦꯞꯂꯒ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯌꯥꯏ ꯂꯥꯛꯂꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯕꯒ ꯂꯝꯕꯤꯒꯤ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯕꯤꯅꯕ ꯍꯥꯏꯔꯤ꯫ ꯅꯣꯡꯌꯥꯏꯅ ꯀꯅꯥꯅꯣ ꯁꯤꯗꯤ? ꯍꯩ, ꯀꯅꯥꯅꯣ ꯅꯪꯗꯤ? ꯑꯗꯨꯝꯅ ꯍꯪꯂꯕꯗ ꯖꯗꯨꯃꯅꯤꯅ ꯃꯍꯥꯛꯅ ꯃꯔꯩ ꯇꯠꯁꯟꯅꯔꯒ ꯑꯃꯗꯤ ꯃꯔꯣꯟ ꯊꯣꯛꯇꯕ ꯁꯥꯔꯒ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯇꯥꯔꯒ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯇꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯗꯨꯝꯕ ꯂꯥꯛꯃꯤꯟꯅꯕ ꯑꯗꯨꯗ ꯖꯗꯨꯃꯅꯤꯅ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯄꯨꯁꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯖꯗꯨꯃꯅꯤꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯆꯦꯅꯤ, ꯃꯍꯥꯛ ꯂꯤꯟꯅ ꯆꯤꯛꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ, ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯇꯥꯛꯂꯤ꯫ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝ ꯆꯪꯁꯜꯂꯛꯂꯕ ꯐꯥꯎꯕꯗ ꯁꯨꯐꯪ ꯐꯪꯗꯦ꯫ ꯑꯗꯨꯒꯗꯤ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯖꯗꯨꯃꯅꯤꯕꯨ ꯌꯦꯡꯂꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯤ ꯅꯣꯡꯌꯥꯏꯅ ꯇꯧꯔꯤꯕꯁꯤ ꯖꯗꯨꯃꯅꯤꯅ ꯃꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯑꯃꯔꯣꯝꯗ ꯂꯦꯞꯄ ꯐꯥꯎꯕ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯈꯪꯂꯤ ꯃꯍꯥꯛ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯖꯗꯨꯃꯅꯤ
ꯇꯞꯅ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜ ꯂꯣꯝꯗꯒꯤ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯃꯕꯨꯛ ꯐꯥꯎꯅ ꯊꯤꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯌꯥꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯆꯦꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯖꯥꯗꯨꯃꯅꯤꯅ ꯆꯥꯎꯔꯕ ꯃꯆꯤꯟ ꯇꯨꯝꯕ ꯎꯒꯤ ꯃꯆꯦꯠ ꯑꯃ ꯂꯪꯉꯛꯄꯗ ꯃꯅꯪꯒꯟꯗꯨꯅ ꯊꯕꯥꯛ ꯐꯥꯎꯗꯨꯅ ꯂꯦꯡꯉꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯌꯥꯏꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯆꯦꯜꯂꯁꯨ ꯍꯤꯡꯉꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯂꯤ꯫ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯍꯥꯠꯇꯣꯛꯈꯤꯕꯗꯨꯗ ꯅꯣꯡꯌꯥꯏ ꯇꯧꯐꯝ ꯈꯪꯗꯅ ꯎꯡꯉꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯖꯥꯗꯨꯃꯅꯤꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯅꯝꯊꯥꯛ ꯇꯧꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯍꯧꯖꯤꯛ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯈꯤꯕ ꯑꯃꯗꯤ ꯃꯅꯪꯒꯟꯗꯒꯤꯅ ꯃꯊꯕꯥꯛ ꯐꯥꯎꯗꯨꯅ ꯊꯤꯟꯈꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯔꯝꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯀꯟꯗ ꯌꯦꯛꯈꯤꯕ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯖꯥꯗꯨꯃꯅꯤ ꯇꯝꯅ ꯀꯥꯞꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯥꯞꯂꯛꯄꯗ ꯖꯥꯗꯨꯃꯅꯤꯒꯤ ꯁꯌꯦꯡꯗ ꯄꯥꯟꯈꯤ꯫ ꯃꯈꯣꯏ ꯅꯣꯡꯃꯩ ꯌꯥꯎꯔꯛꯂꯤ ꯍꯥꯏꯕꯁꯦ ꯖꯥꯗꯨꯃꯅꯤꯅ ꯈꯪꯍꯧꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯅꯣꯡꯃꯩ ꯂꯧꯈꯠꯂꯤꯕ ꯑꯁꯤꯗꯨ ꯃꯅꯪꯒꯟꯗꯒꯤ ꯊꯤꯜꯂꯒ ꯃꯊꯕꯥꯛ ꯐꯥꯎꯈꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯅꯣꯡꯃꯩ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯖꯥꯗꯨꯃꯅꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯅꯨꯃꯤꯠꯇꯤ ꯇꯞꯅ ꯇꯞꯅ ꯇꯥꯁꯤꯟꯈꯤꯗꯨꯅ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯅꯣꯡꯅꯒ ꯇꯥꯕꯒ ꯃꯐꯝ ꯑꯗꯨꯗ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯥꯗꯨꯃꯅꯤꯅ ꯅꯣꯡꯌꯥꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯖꯥꯗꯨꯃꯅꯤꯒꯤ ꯃꯅꯥꯛꯇ ꯅꯣꯡꯌꯥꯏ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯦ ꯃꯍꯥꯛꯅ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯟꯗ ꯖꯥꯗꯨꯃꯅꯤꯅ ꯂꯨꯝꯕꯗꯣ ꯎꯈꯤꯕꯅꯅꯤ꯫ ꯅꯣꯡꯌꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯖꯥꯗꯨꯃꯅꯤꯒꯤ ꯃꯅꯪꯒꯟꯗ ꯅꯣꯡꯃꯩ ꯑꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯖꯥꯗꯨꯃꯅꯤꯁꯨ ꯈꯪꯂꯤ ꯅꯣꯡꯌꯥꯏꯅ ꯃꯍꯥꯛ ꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯊꯦꯠꯆꯜꯂꯝꯂꯒ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯌꯥꯏꯅ ꯀꯥꯞꯂꯤꯕꯗꯨ ꯃꯤꯒꯤ ꯃꯁꯥꯗ ꯅꯠꯇ꯭ꯔꯤ ꯐꯨꯔꯤꯠꯇꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯄꯗ ꯅꯣꯡꯌꯥꯏꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯣꯡꯃꯩ ꯑꯗꯣ ꯑꯦꯝ ꯇꯝꯃꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯑꯆꯧꯕ ꯎꯇꯨꯞ ꯑꯃꯅ ꯀꯟꯊꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯖꯦꯠ ꯊꯪꯕꯗꯣ ꯈꯨꯗꯥꯡꯗ ꯇꯦꯛꯂꯤ꯫ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯀꯟꯕ ꯅꯠꯇꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯅꯣꯡꯌꯥꯏ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯤꯟꯕꯥꯟꯗꯁꯨ ꯀꯟꯁꯤꯟꯈꯤꯕꯗꯒꯤ ꯃꯌꯥ ꯄꯨꯝꯅꯃꯛ ꯇꯦꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯆꯩꯅꯥ ꯈꯥꯡꯗꯨꯅ लाउरी। मतम अदुदा जादुमनी चंगसलक्लगा नुंग्याईगी मंगसम अदुदा थौरी किसल्ली अदुगा थौरी अदो महागना गरगर लाक्तुना उ अमगी मसादा पलहल्लगा महागपु चिंखतुना थमखी। नोंग्याई मखोंगदो फरंग फरंग काउदुना लैरी। तंजा अदुमक्तदा करोमदगिनो खंगहौदना मचिन तुम्बा उसा अमा पायरक्तुना जादुमनीना यांखतुना थमलिबा नोंग्याईगी मथबाक फाउदुना लेंखी। मधु उबदा जादुमनी कोलई लेदुना येंगी अदुबु कना अमतदि लेरमदे। अथापदा महाकु थौरी थदत थदत फिखिबा मीरा लाइरा खंगदबा अमा चेनखिबदुगा चप मानना अमुकसु चेनखी। जादुमनीना मधुबु तानखी। अदुमा तानरिङै महाकी अकोइबदा मैंगान कया अमा उरखी। अदुगदि मदो पुलिस ओदुना लेरमलै। पुलिस सिंह अदुना जादुमनीबु नोंमै नमदुना फाखी। जादुमनीना मतौ करना पुलिस मफम मसदा लाइबनो हादुना वखल तौखी। मतम अदुदा खंगलै ngasai mahakna mabukta thangna thimkhiba manangalda thillaga mabukta phawdokhiba miyoi adunani haibase mahana police phone tawtuna khanghankhibani haibase khanglei। hariba thabak adumak achumba oiramkhi aduga nupa adagi mafam adumakada adumak sikhiba oiramlei। जादुमनी ahak maralgi matung inna jailda mapunchi chupal leinabagi court na yathang tawkhi। मसिदगी जादुमनी जेल लैरुनबगीदमक्ता पुरक्लै। जादुमनी जेल अदुता नुमित निनी हुमनी लेरमलब मतुंगदा जादुमनी यामना कन्ना मसादो नारखी। मदुगी मतुंगदा इखंग खंगौदना नोंग नुमिदांग अमा जादुमनी मफम खंगतना मांगख्रै। महागना मांगख्रिबासी जेल अदुगी मनुंगदा लैरिबा महाकु ngakсiliba पुलिससिंग अंगको फंगना ngनखी। मदुदी मखोइना CCTV कैमरा फुटेज दा येंगा मतमदा जेल अदुगी हाइबदी जादुमनी लेरिबा जेल अदुगी थोंगदो मसा मंगतोंता ngौरी ngौरी तौबु ममी अमना हांगतोखी। मदुगी मतुंगदा लेरिबा लामी पुनमक अहिंग अदुदा लोइनमक पंगथदुना तुमखी।
ꯖꯥꯗꯨꯃꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕꯒꯨꯝ ꯆꯤꯡꯂꯒ ꯄꯨꯈꯤꯕꯗꯣ CCTV ꯀꯦꯃꯦꯔꯥ ꯐꯨꯇꯦꯖꯇ ꯎꯔꯤ꯫ ꯉꯧꯔꯤ ꯉꯧꯔꯤ ꯇꯧꯕ ꯃꯃꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅꯤ꯫ ꯊꯣꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯏꯅꯃꯛ ꯍꯥꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯖꯥꯗꯨꯃꯅꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯔ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯃꯦꯖꯤꯛ ꯍꯩꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃꯔ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯁꯣꯝꯗ ꯖꯥꯗꯨꯃꯅꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯗꯨꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤ꯫ ꯖꯥꯗꯨꯃꯅꯤ ꯃꯍꯥꯛ ꯎꯃꯪ ꯑꯗꯨ ꯂꯩꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯥꯗꯣꯏꯕꯨ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕꯗꯧꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗꯤ ꯊꯥꯗꯣꯏꯕꯨ ꯎꯏ, ꯃꯌꯥꯝꯒꯤ ꯃꯃꯤꯠꯇ ꯎꯗ꯭ꯔꯕꯁꯨ꯫ ꯑꯁꯨꯝꯅ ꯖꯥꯗꯨꯃꯅꯤ ꯎꯃꯪ ꯑꯗꯨꯗ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯇꯧꯔꯝꯕ ꯔꯘꯨ ꯈꯥꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯑꯁꯤ ꯂꯝꯗ ꯃꯈꯣꯏꯁꯨ ꯆꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫